Petrol liter da lupa chamaga ama yaukhre. Nong makhak lepluraga matungda state-owned oil marketing company singna ngasi nongmaijing numita laibak sin bathungna thaugi mamal hengatkhre. Indian Oil Corporation ki matungina petrol liter amada paisa kunga taret hengatuna lupa maudraga mari paisa humbudraga taruk pirambadu lupa maudraga manga paisa ahum oire. Amaromda diesel thauna paisa kunga mapan hengatuna lupa marifuga manga paisa maudraga manga da hengatle. Masi national capital khaktadani Mumbai dadi petrol liter da lupa chamaga ama paisa kunga manga yaure. Delhi da petrol liter da lupa maudraga manga paisa ahum diesel liter da lupa marifuga manga paisa maudraga manga. Mumbai da petrol liter da lupa chamaga ama paisa kunga manga diesel liter da lupa maudraga humdoi paisa kuntra. Chennai city da petrol liter da lupa maudraga taruk paisa nifuga taret diesel liter da lupa maudra paisa hompuga taruk. Kolkata city da petrol liter da lupa maudraga manga paisa ane aduga diesel liter da lupa marifuga nipan paisa marifu pire. Jiribam district hospital Dr. Lairam Davadagi penadre. Jiribam gi amatangairaba district hospital haukiba me kunga nipan da Jiribam gi damag Manipur lengakna yathang thokraba matung ngasi phawba Jiribam da join tawdre. Hiram asigi matang da Jiribam da leiba mahiroi gi lupsing MSU MSF KSA amadi desam na satuna yengsiluraba matungda asigi phibam asida lairambani hairi. Hiram asigi matang da Jiribam gi CMO E Okendro ga unabada Director dagi release order laktabana ni haina CMO Jiribam na phongdora e Director na karigi release order thoktabagi maram karigino haibasigi matangda mahiroi lupsing asina haksin na lawe. Loina na laingang na thuba matamda midyang sangbiyu haina Jiribam da laiba mahiroi sangstan singna amuksu Manipur lengakta appeal tawri haikhe. Masigi thabak sing ase matungda tawdana ba mahiroi lupsing asigi mahut silaga Desam Jiri District Council ge President L Bilak Mitaina thadorokpa cherol amana khangalakle. Covid naba nupi ama laikhidabadagi Jennings ki Covid ward ta pochai thugairuba miyoi ane police na fakhre. Haukiba me kulga humdoidagi Jennings Hospital ge Covid ward ta Covid na naba nupi ama layang sathrakibada ngarang numidang pung 8:30 rom tabada laikhidre. Laikhidraba miyoi asi hospital gi doctor singna ningthina ana layang gi thabak tawbide haibadagi laikhidraba nupi asina naringaidagi phamsenaduna lakhiba imungi miyoi anina hospital gi pochai khara thugaibagi thabak chathabagi damakta Porompat police na fakhre haire. Press na phangba pawgi matung inadi Jennings Hospital gi Covid ward ta Covid na nabadagi laikhidraba nupi ase singjamai wangma khetri laikai dagi Okram Ongbe Gypsy Devi chahi 32 mapuroibagi meng Ajit Kauwe ngarang numidang pung 8:30 rom taba matamda khangogdana laikhidabane. Nupi asi hek laikhidabaga mahakpu phamsenaduna lakliba imung manunggi miyoi anina Covid ward aduda lairiba ventilator ama monitor ama amade atai polam kaya phongpak na kaugduna amade inthuduna thugaibagi thabak chathakhi. Laikhidrabi nupi asi Dr. Singh amade mari lainaba singna ningthi na layang bidabadagi sibani haina pendaba phongdokhi. Miyoi ani asina Covid ward ta lairiba ventilator amade monitor na chingba thugaiba thabak chathakiba adugi video footage social media da thagalakpadagi viral oikhe. Thogdok asi hek thokibaga hospital authority na Porompat police ta pau pibadagi hospital gi pochai thugaibagi thabak tawkhibani haiba miyoi ani haibade. Laikhidraba nupi adugi mapuroiba Ajit amade mahaki machanupi Tanu Porompat police na ngasi ayok phare haire. Thokiba thogdok asigi matangda Jennings ki medical superintendent oina thaupuriba Dr. Lokeswar ka pausi asiga wari sanaba matamda phongdorokhibade. Thokiba thogdok asi nungaite layengduna leiriba mipum khudingmak faduna mayumda tekta kaidana halhanninge. Siba haibasi tamba ngamba natte adubu Covid na naba nupi ama laikhidaba aduga mari lainana imung manunggi miyoi kharana mara laijadraba hospital gi mamal yamlaba potlamda tainaduna thugaiba haibasi chumdabane. Matungdade asigumba thabak asi amukhanna tawbiganu hainasu mahakna appeal tawkhi. Iraibaki sub editor Santi Kumar laikhidre. All Manipur Working Journalist Union gi member oiramba Iraibak newspaper gi sub editor S Santi Kumar ngasi ayuk pung 13 tabada COVID-19 positive oirakpadagi Chandigarh da leiba PGI hospital da laikhidre. CHIC gi volunteer singna poloikhre luwang sangbam gi Liberal College ta hangba Community Home Isolation Center. CHIC gi volunteer singna ngarang Koirengai Bazar da
COVID-19 nabadagi home isolation tawduna leibe nupi ama leikhidaba adu poloikhre COVID-19 na maram oiduna leikhidaba sing poloibada thengnariba khudongchadaba sing koknanabagi pandamda khongthang asi lakhotpani makhatana hingang esigi manungda COVID-19 na maram oiraga leitaba miyoi singi aroiba mathau mangam pangthokpada volunteer sing na angamba mateng pangani hairi napsagi cheng suna pidabadagi beneficiary sing cheng laukhidre PMJ KAY ge kuthang dalengak na piba COVID-19 ge pandemic asina awaba nanglaba miyamda missing gi cheng kg mari pigadaba adu kairau esigi polling number 6/8 amade 6/9 dadi imung amada cheng kg manga khak pibadagi cheng suna pide haiduna beneficiary sing cheng logdana hankhre hairi Islamic Sporting Association isagi cherol aman hai ngasi kiamgai Muslim awang lekai da leiba community hall da polling ani asigi polling ani da leiba miyam cheng yenbada imung amagi miyoi amamamge cheng kg mari pigdaba adu imung amagi cheng kg manga khak pibadagi miyamna cheng suna pidrabadi cheng loroi haiduna hanakhi hairiba cheng asi CM amade Cape NPD ge minister na miyam gi khallaga cheng suna pithok pidriba phauba agent singna cheng yenba yaroi haina polling ani asigi club isa amade KSDO club ani na miyam ga loinana mod amata oina lepna khre masigi makhatana karigumba agent amade polling ani asigi miyam ga yanaba ama puraktriba phaubugi manungda agent na yelamba thoklabade masida thorakpa apaphatagi thogdang pumba agent singna pugadabani hairi NIS 56 ke makruda saba yot ki thong sangaragani chief minister Imphal Silchar National Highway 56 ke makruda saba thong saba loisilakpagi photograph CMN Birena mahaki Twitter da thagaladuna Prime Minister Narendra Modi aduga Union Road Transport and Highway Minister Nitin Gadkari da tawbimal khangba phongdokre span ani leiba thong ase nakal ani makta footpath yawba thong ase chatliba tha asigi manungda sangaraba yai hairi National Highway 56 ke Imphal Jiribam gi marakta Barak Turel mathakta saba thongsu hawjik sabagi thabak khongjel yang na chathari haina pawasina makhatari mudslide thokpadagi IT road lambi gari chatpa yakhidre ngarang longa lamdai dagi hauna kangpokpi district ki manung channa IT road Imphal Tamenglong lambi sarukta ngasi ayuk angan ba phawbada nong kana subadagi mudslide thokpadagi Imphal Tamenglong lambi gari chathok chasin tawba yakhidre mudslide thokliba mafam asi IT road paringi tuzang Waichong amadi Selsi Village anigi marakta chingi saruk sing kintharakpadagi lepa leitana leikhom lainang sing chentharakhi leikhom lainang sing adu ayuk angan badagi chentharakpaduna ngasi ayuk pung 7-9 phawbada lepa leitana chentharakhi leikhom lainang sing aduna IT road lambi thingjinduna thambadagi gari chathok chasin yadabada natana khongna chathok chasin tawba phawba yadre hawjiksu chingi sarukta kintharakpa leikhom lainang leptana chentharakli hairi Jiribamda COVID-19 test pangthokre miyoi amata positive oikhidre Dibong GP Task Force Committee Sunrise Club Kadam Talana Sinduna ngachi Jiribamgi Kadam Tala Community Hall da COVID-19 test paksanna tawkhre ngasi ayuk pung 10 rom taba matamdagi pangthokpa hokiba COVID-19 mass testing aduda sawrakna miyoi 100 rom test tawkhi test aduda miyoi amata positive oiba thengnakhide miyoi amata positive oikhidaba adubu Dibong GP gi pradhan RK Nosin Sanana nungaiba phongdoroki amadi medical team yauna saruk yakhiba singsu thagatpa phongdoroki pizza thilakpa yahallavadi resandi karigi yaroidage Delhi CM na PM da center na Delhi lenga ke yumda hawai chengwai yolhanbagi doorstep delivery of ration scheme thingjin khraba matungda Delhi gi chief minister Arvind Kejriwal na PM Modi da scheme adu Delhi lenga na amuk thavak oina pangthokpa yahanbiu haina haijakhre pizza burger smartphone singna yumda thilakpa yahalaga lairaba misingi mayumda makhoigi ration yahonbadi karigi yaroidagi haina Kejriwal na phongdokre leipaki yaifa thorang singda politics tawroidavani haina mahakna makhatana haikhi UP gi khunggang amada nupi ama tantric na Namfuda Phamlanbikhre Uttar Pradesh ki khunggang amada tantric amana yumbalabi nupi amabu sathina Namfuda Phamlanbikhre hairi police na haiba matungin na laison tension tauba tantric aduna khungang aduda leiba khunja singi manakta laktuna zatphung laison tension gi thawama pangthok lammi aduga mamaida nupi aduda mahakna numidangda manakta laknanaba hairambadudha
ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯂꯥꯌꯦꯡꯕꯤꯅꯅꯕ ꯆꯠꯈꯤ ꯍꯥꯏꯔꯤ꯫ ꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯅꯝꯗꯨꯅ ꯐꯝꯂꯥꯟꯕꯤꯈꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯃꯤꯑꯣꯏ 9,969 ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 1,912 ꯅꯧꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 9 ꯂꯩꯈꯤꯗꯦ꯫ ꯃꯤꯑꯣꯏ 794ꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤ꯫ ꯍꯧꯖꯤꯛ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯑꯦꯛꯇꯤꯚ ꯀꯦꯁꯇ ꯃꯤꯑꯣꯏ 10,933 ꯂꯩꯔꯤ꯫